अहानमदा मरुइबा पाव था तरुक हेलबा इरांग असी हेक हौरकपदगी कुकी खुन 𝐭𝐻𝐈 विलेज चिपना सेनाबिदुना चंगजफम लौरगा लेरकिबा लेमरा ममांग लेकाइदगी मैतै नुपा अमा सेक्युरिटी फोर्स सिनारकपदगी इमुंग मनुंगदा सिनाख्रे अमदी इटा नॉर्थ ईस्ट नेटवर्क ना रिलीफ कैंप ता लेरिबा नुपी सिंगदा फी सानबा कोन सिंग येंथोक्तुना हिंगनबा होटनबदा मतेंग पांगली नॉर्थ ईस्ट विंडोगे नुथलगे मणिपुरी पाव मिनेंग ताबिरी बसिंगबु मनिकासना समना तराम नोक्चरे हौजिक पाव संदोना पिजरे मणिपुरदा फुरुप अनिगी लान हेक हौरकपदगी बिष्णुपुर डिस्ट्रिक्टता लोनबा कांगपोक्पी डिस्ट्रिक्ट की 𝐶𝐤𝐰 सब डिवीजन की मनुंग चनबा 𝐭𝐻𝐈 विलेज चिपना सेनाबिदुना लेरकिबा चही 64 सुरबा मैतै नुपा अमा अनहाल नवेंबर 13 सेक्युरिटी फोर्स ता सिनारकपदगी महाकी इमुंग मनुंगदा सिनाख्रे हाइना पुलिस कंट्रोल रूम ना थादोरकपा चेरोल अमना हाइरक्ले था तरुक हेना थिंखाई खुनगे चिपना सेनाबिदुना थमलकले हारिबा मियोय अदुगी ममिंग लेचंबा लांगम कवे चही 64 सुरे अपोपगी मिंगना लेखिद्रबा एल बीरा कवे लेमराम अमांग लेकाइतकिने महाक इरांग असी हेक हौरकपदगी थिंखाई खुलेंदा विलेज चिपना सेनाबिदुना चंगजफम लौरगा लेरखिबनी हारि माबु सेक्युरिटी फोर्स ता सिनारक्लबा मतुंगदा लेमराम रिलीफ कैंप ता लेरिबा महाकी इमुंग मनुंगदा सिनादुना अमुक हना पुहनख्रे हारि हौखिबा था तरुक हेलबा था तरेट फाजिलकदौरबा इरांग असिगी मनुंगदा कमदौना मैतै नुपा अमना कुकी खुंदा तेक्ता काइतना चंगजफम लौदुन लेरखिबनो हाइबसिमदि अंगकपा अमा ओइरे अमरमदा हौखिबा पुंग 9 की मनुंगदा मणिपुर पुलिस अमदि सेंट्रल सेक्युरिटी फोर्स सिंगना इम्फाल वेस्ट थौबाल कांगपोपी चुराचांदपुर अमदि इम्फाल ईस्ट डिस्ट्रिक्ट सिंगी चिंगनानिंगाई ओइबा मफम सिंगदा थिहुंबगी ऑपरेशन चथाबदा खुदसुखलाई क्या फागतपा ngamkhre hari fagalaba खुदसुखलाई सिंग अदुदी AK राइफल अमा पिस्तौल अनि .303 राइफल अनि मरु मंगा हैंड ग्रेनेड अनि डिटोनेटर याउदबा हैंड ग्रेनेड अहोम तोंगान तोंगान बा नोमई मरु चामगा कुन मरे पंपी गन मरे लेथोट सेल अमा मोटार सेल अमनी इटा नॉर्थ ईस्ट वुमेन्स नेटवर्क ने सिंधुना बिष्णुपुर डिस्ट्रिक्ट के रिलीफ कैंप ता लेरिबा इनमेट सिंगदा वीविंग लूम प्रोग्राम की मनुंग चन्ना लाइटी साबदा चंगबा पोलम सिंगेन थोख्रे इटा नॉर्थ ईस्ट वुमेन्स नेटवर्क के फाउंडर अमदे चेयरपर्सन अमा ओइरिबा सोफिया राजकुमारी ना हाई NGO असना होजुक फावबदा इरांग असना मरम ओइरगा तोंगान तोंगान बा रिलीफ कैंप सिंगता लेरिबा मियोय सिंगदा स्किल ट्रेनिंग पिख्रे मसिना इनमेट सिंगना हिंगना बहोनबदा खरा मखै मतेंग ओइरगने लोनना NGO असना होजुक फावबदा बिष्णुपुर इम्फाल ईस्ट अमदि कक्चिंग डिस्ट्रिक्ट यावना रिलीफ कैंप तरागनी थोइदा ट्रेनिंग पीरी हारे मांगना हाई NGO असना ट्रेनिंग खक पीबा नतना मखोइना तौरिबा थबक अदुदा हेन खुमांग चौसिनबा सेंथंग मचा मसासु पीखे अहानबा फेस के ओइना इनमेट सिंगदा काउंसलिंग पीबगा लोनना स्किल ट्रेनिंग तौरी मसिना मखोई हिंगनबगी लंबीदा खरा मखै कानाबा पीरगने इटा फाउंडेशन बिष्णुपुर के डिप्यूटी कमिश्नर गा खुसमनरगा अमदि महाकी माइकैदगी मतेंग पांगलपा सेंथंगना हौसिक फावबदा फी सानबा कोन कुनरोम हेन पीख्रा हारे चुराचांदपुर डिस्ट्रिक्ट के लांचलखिबी बिजारानी ओइनाम हाई इरांग असना हौरकपदगी लांचेनदुना रिलीफ कैंप ता लेरिंगै मतमदा वाखल करी मता थोकलमदे थवाई यामना वारमी अदुबु इटागी मेंबर ओइदुना कैंडल साबा हईबदगी अवाबा क्या कावबगा लोनना हिंगबगी वाखल अमा फंगलै महांगना सारीबा पोलम सिंग असि योनबा मथासु सादे मरमदे इटा फाउंडेशन मखोगी पोलम सिंग असि लोइना लेबिरी हाइके लोनना इटागे मेंबर सिंगना मखोइना सारीबा पोलम सिंग असि मियामना यामना पामनरे अमदि लेनरे ताबदा हरावबगा लोनना हेना थबक सुनिंगबा पोई हाइके अमरमदा बिदारानी अमसुंग मनियाई की मतुंग इना मखोइ असि इरांग हौरकचुंगै ममांगदा चही तरा हेना पोलांग सादुना हिंगनबा होनरखिबनी अदुमोइनमक इरांग असिना मरम ओइरगा पुमनमक मांख्रे था अनि हेना रिलीफ कैंप अस्त लेबदा अवाबा क्या मायोकनखे अमदि लाइबक फबदगी इटागी टीमगा थेंगनरबा मतुंग टीम असigi mateंगना पोलांग साबादु अमुक हौखिबनी हाइके साबा लोइरबा पोलम सिंग अदु इटागी टीमना लेबिदुना योनबगी अवाबसु लेट्रे हाइके मणिपुर ओइरगसु नत्रगा एनीवे मपांदा बेंगलोर दा ओइगरा US ओइगरा एनी ऑर्गेनाइजेशन सिंगसिदा नुपी की रोल से लेटिंग की टाइप को याना ऑर्नामेंटल ओइना जगोय साबनी खंदे नत्रगा की चा पुथोपा को फजबा लेटिंग ओइना उसमाइना सुन तब उसम ऑब्जर्व हाय तारे को मपन गुनी मत मणिपुर दा नतबा को अभी दाइस खंदे सुन मसीजे कुम यामदबगुंबा अदि डिसीजन लौबा मतंदसु अचौबा को क्लब अदु आइना हाइसे मयाम अदु
ꯈꯪꯕꯤꯔꯝꯒꯅꯤꯀꯣ ꯑꯗꯨ ꯁꯥꯕꯩ ꯃꯦꯇꯔꯤꯌꯦꯜ ꯄꯤꯊꯔꯦ ꯑꯗꯨꯗꯒꯤ ꯋꯥꯈꯜꯁꯦ ꯈꯔ ꯄꯣꯊꯥꯕ ꯑꯗꯨꯝ ꯈꯔ ꯁꯥꯕ ꯑꯗꯨꯝ ꯁꯨꯒ꯭ꯔꯗꯤ ꯋꯥꯈꯜꯁꯦ ꯈꯔ ꯄꯣꯊꯥꯕ ꯑꯣꯏꯈꯤꯕ ꯑꯗꯨꯗ ꯋꯥꯈꯜꯗ ꯄꯣꯊꯥꯕꯁꯦ ꯑꯗꯨꯝ ꯀꯩꯀꯩ ꯑꯗꯨꯝ ꯁꯨꯅꯤꯡꯕ ꯑꯗꯨꯝ ꯍꯥꯏꯗꯤ ꯊꯕꯛ ꯀꯩꯀꯩ ꯑꯃ ꯇꯧꯔꯗꯤ ꯄꯣꯊꯥꯐꯝ ꯈꯪꯉꯦꯗꯅ ꯑꯗꯒꯤ ꯀꯦꯟꯗꯜ ꯁꯥꯕꯁꯦ ꯑꯃꯨꯛ ꯇꯧꯔꯦ ꯀꯦꯟꯗꯜ ꯁꯥꯒꯦꯅ ꯑꯃꯨꯛ ꯄꯣꯠꯁꯦ ꯑꯃꯨꯛ ꯊꯤꯔꯦ ꯑꯃꯨꯛ ꯀꯦꯟꯗꯜ ꯁꯥꯕ ꯍꯧꯔꯦ ꯑꯗꯣ ꯃꯦꯗꯥꯝ ꯍꯣꯏ ꯂꯥꯛꯄ ꯈꯛꯇ ꯑꯃꯨꯛ ꯌꯣꯜꯍꯧꯅꯕꯁꯨ ꯑꯗꯨꯝ ꯀꯣꯏꯁꯟ ꯑꯗꯨꯝ ꯇꯧꯍꯧꯔꯦ ꯑꯗꯣ ꯃꯦꯗꯥꯝ ꯍꯣꯏ ꯇꯧꯕꯗꯒꯤ ꯑꯗꯨꯝ ꯄꯨꯁꯟꯅꯕꯗꯒꯤ ꯍꯥꯏꯗꯤ ꯁꯥꯕꯗꯁꯨ ꯍꯥꯏꯗꯤ ꯄꯣꯠꯁꯦ ꯃꯦꯗꯥꯝ ꯍꯣꯏꯁꯨ ꯑꯗꯨꯝ ꯂꯧꯈꯠꯄꯤꯕꯅꯤꯅ ꯋꯥꯈꯜꯁꯦ ꯍꯥꯏꯗꯤ ꯃꯥꯡꯉꯔꯣꯏ ꯍꯥꯏꯕꯒꯤ ꯂꯩ ꯁꯨꯔꯁꯨ ꯍꯥꯏꯗꯤ ꯊꯕꯛ ꯂꯩꯇꯕꯒꯤ ꯋꯥꯕ ꯃꯌꯥꯝ ꯊꯦꯡꯅꯈꯤꯕ ꯃꯃꯥ ꯍꯣꯏ ꯇꯧꯔꯒ ꯏꯅꯦ ꯃꯅꯤꯌꯥꯏ ꯍꯣꯏ ꯇꯧꯔꯒ ꯄꯣꯠ ꯌꯣꯟꯕ ꯆꯠꯄꯗ ꯍꯥꯏꯗꯤ ꯂꯧꯕꯤꯗꯕꯒꯤ ꯃꯤꯅ ꯎꯁꯤꯠꯇꯕ ꯃꯌꯥꯝ ꯊꯦꯡꯅꯈꯤꯕ ꯑꯗꯨꯝꯕꯁꯨ ꯑꯗꯣ ꯏꯇꯥ ꯍꯣꯏ ꯃꯦꯗꯥꯝ ꯍꯣꯏ ꯃꯌꯥꯝ ꯊꯦꯡꯅꯕꯗꯒꯤ ꯃꯦꯗꯥꯝ ꯍꯣꯏ ꯇꯧꯕꯤꯔꯒ ꯃꯥꯔꯀꯦꯠꯁꯦ ꯄꯨꯊꯣꯛꯄꯤꯕꯗꯒꯤ ꯊꯕꯛ ꯁꯨꯕꯁꯨ ꯄꯨꯟꯁꯤ ꯑꯃꯗ ꯅꯧꯅ ꯆꯣꯡꯉꯛꯄ ꯇꯥꯏꯞ ꯇꯧꯋꯦꯕ ꯑꯩꯈꯣꯏ ꯆꯨꯔꯆꯥꯟꯄꯨꯔꯗ ꯊꯥꯕ ꯃꯃꯜꯒ ꯁꯣꯝꯗ ꯇꯝꯄꯥꯛꯂꯣꯝꯗ ꯊꯥꯕ ꯃꯃꯜꯒꯁꯦ ꯃꯥꯟꯅꯗꯦ ꯑꯗ ꯁꯣꯝꯗꯅ ꯌꯥꯝ ꯍꯣꯡꯉꯦ ꯑꯥꯗ ꯆꯨꯔꯆꯥꯟꯄꯨꯔꯗꯅ ꯌꯥꯝ ꯇꯥꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯣꯏꯅ ꯃꯃꯜꯗꯣ ꯌꯥꯅꯗꯕꯗꯒꯤ ꯄꯣꯂꯥꯡꯗꯤ ꯄꯤꯗꯦ ꯉꯥꯔꯤ ꯂꯧꯅꯕꯒꯤ ꯑꯗꯨꯝ ꯍꯧꯖꯤꯛꯁꯨ ꯂꯧꯕꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯄꯣꯂꯥꯡꯁꯦ ꯁꯥꯔꯒ ꯑꯩ ꯂꯩꯔꯛꯑꯦ ꯑꯗꯨꯒ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ ꯃꯇꯝꯗ ꯊꯥ ꯑꯅꯤꯒꯨꯝꯕꯗꯤ ꯌꯥꯝ ꯋꯥꯏꯑꯦ ꯋꯥꯈꯜꯁꯦ ꯑꯗꯨꯝ ꯑꯩꯒꯤ ꯑꯁꯨꯛ ꯋꯥꯅ ꯇꯔꯥꯁꯦ ꯀꯛꯑꯒ ꯑꯗꯩ ꯇꯔꯥꯗꯣ ꯄꯥꯏꯔꯒ ꯑꯗꯨꯝ ꯁꯥꯕ ꯃꯇꯝꯗ ꯈꯨꯠꯁꯤꯗ ꯃꯔꯣꯟ ꯑꯃ ꯀꯥꯏꯔꯤꯕ ꯑꯗꯒꯤ ꯇꯔꯥꯗꯨ ꯄꯣꯇꯛꯄꯒꯤ ꯃꯌꯥꯝ ꯑꯃ ꯑꯗꯩ ꯃꯤꯠꯇ ꯇꯔꯥꯗ ꯊꯤꯟꯕ ꯃꯇꯝꯁꯨ ꯂꯩꯌꯦ ꯑꯗꯨꯃꯥꯏꯅ ꯋꯥꯅ ꯑꯩꯈꯣꯏꯅ ꯇꯥꯟꯖꯔꯛꯄ ꯄꯩꯁꯥ ꯃꯌꯥꯝꯗꯣ ꯑꯔꯦꯝꯕꯗ ꯂꯣꯏꯅ ꯃꯥꯡꯍꯧꯕꯗ ꯋꯥꯈꯜ ꯌꯥꯝ ꯋꯥꯏ ꯅꯣꯡꯃꯗꯁꯨ ꯃꯤꯠꯇꯒꯤ ꯄꯤ ꯀꯪꯗꯦ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠꯁꯤꯡꯗꯒꯤ ꯃꯤꯍꯨꯠꯁꯤꯡ ꯌꯥꯎꯕ ꯅꯣꯔꯊ ꯏꯁ ꯁꯤꯜ ABVPꯒꯤ ꯁ꯭ꯇꯦꯠ ꯄ꯭ꯔꯁꯤꯗꯦꯟꯠ ꯄ꯭ꯔꯣꯐꯦꯁꯔ ꯄ꯭ꯔꯦꯝꯂꯇꯥ ꯃꯩꯁꯅꯥꯝꯅ ꯂꯨꯆꯤꯡꯕ ꯇꯤꯝ ꯑꯃꯅ ꯉꯔꯥꯡ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯀꯩꯁ ꯔꯥꯖꯚꯕꯟꯗ ꯎꯅꯗꯨꯅ ꯃꯅꯤꯄꯨꯔꯗ ꯃꯈꯣꯏꯅ ꯊꯦꯡꯅꯔꯛꯄ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯀꯌꯥꯒꯤ ꯑꯃꯗꯤ ꯃꯈꯣꯏꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯔꯛꯅꯕ ꯍꯣꯠꯅꯔꯤꯕ ꯀꯌꯥꯒꯤ ꯃꯇꯥꯡꯗ ꯄꯥꯎꯗꯝꯈ꯭ꯔꯦ꯫ ꯇꯤꯝ ꯑꯗꯨꯅ ꯒꯚꯔꯅꯔꯗ ꯃꯈꯣꯏꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯤꯡꯒꯤ ꯃꯇꯥꯡꯗ ꯄꯥꯎꯗꯝꯕꯗ ꯃꯅꯤꯄꯨꯔꯒꯤ ꯃꯍꯧꯁꯥꯒꯤ ꯅꯤꯡꯊꯤꯖꯕ ꯂꯣꯏꯅꯅ ꯐꯖꯔꯕ ꯅꯥꯠ ꯑꯃꯗꯤ ꯀꯜꯆꯔꯁꯤꯡ ꯎꯕꯗ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯠꯂꯨꯕꯒꯤ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯗꯨꯅ ꯇꯤꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯅꯨꯡꯅꯥꯡꯕ ꯐꯣꯡꯗꯣꯛꯈꯤ ꯑꯃꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯀꯥꯡꯂꯨꯞ ꯃꯁꯦꯜ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯑꯃꯗꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯐꯤꯚꯝ ꯍꯟꯖꯤꯜꯂꯛꯅꯕ ꯋꯥꯈꯜ ꯐꯣꯡꯗꯣꯛꯈꯤ꯫ ꯒꯚꯔꯅꯔꯅ ꯃꯍꯩꯔꯣꯏ ꯂꯨꯆꯤꯡꯕꯁꯤꯡꯗ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯁꯤꯡ ꯍꯪꯕꯒ ꯂꯣꯏꯅꯅ ꯃꯍꯩꯔꯣꯏꯁꯤꯡꯅ ꯅꯦꯁꯟ ꯑꯁꯤꯕꯨ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯜꯍꯟꯅꯕ ꯑꯃꯗꯤ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯅꯦꯁꯟ ꯑꯃ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯈꯨꯗꯣꯜ ꯄꯤꯅꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯁꯤ ꯄꯨꯟꯁꯤꯒꯤ ꯍꯤꯔꯝ ꯀꯌꯥꯗ ꯃꯈꯣꯏ ꯃꯁꯥꯒꯤ ꯀꯦꯔꯤꯌꯔ ꯁꯦꯝꯖꯅꯕ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯃꯅꯤ꯫ ꯀꯣꯂꯦꯖ ꯑꯃꯗꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯏꯗꯨꯀꯦꯁꯟ ꯍꯥꯏꯕꯁꯤ ꯁꯨꯞꯅꯒꯤ ꯗꯤꯒ꯭ꯔꯤ ꯐꯪꯅꯕ ꯈꯛ ꯅꯠꯇꯦ, ꯃꯈꯣꯏ ꯃꯁꯥꯒꯤ ꯄꯔꯁꯣꯅꯦꯂꯤꯇꯤ ꯁꯦꯝꯖꯅꯕ ꯑꯃꯗꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯀꯗꯕ ꯍꯤꯔꯝ ꯀꯌꯥꯗ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯕꯗ ꯊꯥꯖꯕ ꯍꯦꯟꯒꯠꯍꯟꯅꯕꯒꯤꯁꯨꯅꯤ ꯍꯥꯏꯕꯅ ꯒꯚꯔꯅꯔ ꯀꯩꯁ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯀꯣꯂꯦꯖꯇ ꯃꯍꯩꯔꯣꯏ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯅ ꯂꯩꯔꯤꯉꯩ ꯑꯃꯗꯤ ꯄꯣꯂꯤꯇꯤꯛꯁ ꯌꯥꯎꯔꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯊꯦꯡꯅꯔꯛꯄ ꯀꯌꯥꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯗꯨꯅ ꯒꯚꯔꯅꯔꯅ ꯍꯥꯏꯈꯤ ꯃꯥꯏꯊꯤꯕ ꯍꯥꯏꯕꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯂꯧꯒꯗꯕꯅꯤ ꯃꯔꯝꯗꯤ ꯃꯁꯤꯗꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯇꯝꯒꯗꯧꯔꯤꯕꯁꯤ ꯃꯍꯥꯛꯅ ꯅꯦꯁꯟ ꯑꯁꯤ ꯁꯦꯝꯒꯠꯄꯗ ꯈꯨꯗꯣꯜ ꯄꯤꯕ ꯉꯝꯅꯕ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯑꯆꯧꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯈꯨꯗꯨꯡ ꯏꯟꯅ ꯆꯠꯅꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯔꯤ꯫ ꯃꯍꯩꯔꯣꯏꯁꯤꯡꯅ ꯇꯨꯡꯒꯤꯗꯃꯛ ꯑꯐꯕ ꯂꯝꯕꯤ ꯑꯃ ꯁꯦꯝꯒꯦ ꯍꯥꯏꯔꯕꯗꯤ ꯑꯔꯤꯕ ꯃꯇꯝꯒꯤ ꯆꯠꯅ-ꯂꯣꯟꯆꯠ ꯊꯛꯁꯤ ꯈꯥꯁꯤ ꯈꯪꯕ ꯃꯊꯧ ꯇꯥꯏ꯫ ꯃꯁꯤ ꯈꯪꯅ ꯁ꯭ꯀꯨꯜꯒꯤ ꯁꯤꯂꯦꯕꯁꯇ ꯃꯄꯨꯡ ꯐꯥꯅ ꯍꯥꯞꯄ ꯍꯧꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ ꯍꯥꯏꯅ ꯃꯦꯗꯤꯀꯦꯜ ꯍꯦꯜꯊ ꯑꯦꯟड ꯐꯦꯃꯤꯂꯤ ꯋꯦꯜꯐꯦꯌꯔ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯦꯟड ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟड ꯄꯕ꯭ꯂꯤꯛ ꯔꯤꯂꯦꯁꯟꯒꯤ ꯃꯤꯅꯤꯁꯇꯔ ꯗꯣꯛꯇꯔ ꯁꯥꯄꯝ ꯔꯟꯖꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯐ꯭ꯔꯤ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯑꯦꯀꯥꯗꯃꯤ ꯀꯣꯟꯊꯧꯖꯝꯒꯤ SSLC ꯑꯦꯛꯖꯥꯝꯗ ꯃꯥꯏ ꯄꯥꯛꯂꯕ ꯃꯍꯩꯔꯣꯏꯁꯤꯡꯗ ꯃꯦꯔꯤꯇꯣꯔꯤꯌꯁ ꯀꯝ ꯏꯟꯁꯦꯟꯇꯤꯚ ꯀꯦꯁ ꯑꯦꯋꯥꯔꯗ 2023 ꯌꯦꯟꯊꯣꯛꯄꯒꯤ ꯊꯧꯔꯝꯗ ꯉꯁꯤ ꯀꯣꯟꯊꯧꯖꯝ ꯀꯥꯡꯖꯩꯕꯨꯡꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯆꯤꯐ ꯒꯦꯁꯠꯀꯤ ꯋꯥꯔꯣꯜ ꯄꯤꯔꯗꯨꯅ ꯃꯍꯥꯛꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯏꯗꯨꯀꯦꯁꯟ ꯍꯥꯏꯕ ꯑꯁꯤꯗꯤ ꯑꯃꯨꯛ ꯂꯦꯞꯂꯨꯔꯒ ꯑꯃꯨꯛ ꯇꯝꯕ ꯌꯥꯕ ꯅꯠꯇꯦ, ꯀꯟꯇꯤꯅ꯭ꯌꯨꯁ ꯑꯣꯏꯕ ꯑꯦꯐꯔꯠ ꯑꯃꯗꯤ ꯀꯦꯌꯔ ꯗꯔꯀꯥꯔ ꯂꯩ꯫ ꯂꯥꯛꯀꯗꯧꯔꯤꯕ ꯀ꯭ꯂꯥꯁ 10 ꯑꯦꯛꯖꯥꯝ ꯑꯁꯤꯗ ꯃꯍꯩꯔꯣꯏꯁꯤꯡꯅ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯅꯕ ꯑꯣꯖꯥꯁꯤꯡꯅꯁꯨ ꯑꯍꯦꯟꯕ ꯊꯧꯗꯥꯡ ꯂꯧꯕꯤꯌꯨ꯫ ꯍꯟꯗꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯩꯔꯣꯏ ꯀꯌꯥ ꯑꯃ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤ ꯑꯃꯗꯤ ꯔꯤꯂꯤꯐ ꯀꯦꯝꯞꯀꯤ ꯃꯍꯩꯔꯣꯏ 19 ꯁ꯭ꯀꯨꯜ ꯑꯁꯤꯗ ꯇꯝꯂꯤ ꯍꯥꯏꯕ ꯇꯥꯕꯗ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ ꯑꯃꯗꯤ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯑꯣꯖꯥ ꯑꯣꯏꯔꯤꯕꯁꯤꯡꯕꯨ ꯊꯥꯒꯠꯂꯤ꯫ ꯃꯍꯩꯔꯣꯏꯁꯤꯡ ꯑꯃꯗꯤ ꯁ꯭ꯀꯨꯜ ꯑꯁꯤꯒꯤꯗꯃꯛ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤ ꯑꯍꯦꯟꯕ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯂꯒ ꯇꯧꯒꯅꯤ ꯍꯥꯏꯈꯤ꯫ Meritorious award student service sustained oina satrasingi ping thogotnabaidamakta akhoi ngasi passing out students sisingi ping thogolaga lehoriba satrasingi moidaso hena honangrabagi wakhalomda sigi prize we award student amibni and yamna thaganingaini first divisioners luga letter mark amba satrida ibiga award sing सही खुदेंगी सही आमजले सही हमें आमजले या फ्री प्रोग्रेस एकेडमी की every function every award distribution ceremonies
ꯑꯩꯕꯨ ꯌꯥꯎꯕ ꯐꯪꯖꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏ ꯀꯩꯅꯣ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯄꯔꯁꯦꯟꯇꯦꯖ ꯋꯥꯡꯅ ꯆꯠꯄ ꯑꯗꯨꯝ ꯃꯌꯥꯝ ꯑꯗꯨꯝ ꯌꯥꯎꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯥꯁꯤꯡ ꯄꯔꯁꯦꯟꯇꯦꯖꯁꯨ ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯝ ꯐꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯅ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯇꯥꯟꯖꯥꯁꯤ ꯂꯧꯖꯔꯒ ꯌꯥꯝꯅ ꯑꯦꯛꯖꯦꯝꯄꯂꯔꯤ ꯑꯣꯏꯕ ꯑꯩꯈꯣꯏ ꯍꯟꯗꯛꯀꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯁꯤꯗ ꯁꯥꯇ꯭ꯔ 18 ꯔꯤꯂꯤꯐ ꯀꯦꯝꯞꯇꯒꯤ ꯁꯤꯗ ꯊꯝꯕꯤꯔꯤ ꯍꯥꯏꯕꯗꯣ ꯉꯁꯥꯏ ꯁꯔꯀꯥꯔꯗꯒꯤ ꯀꯩꯝꯇ ꯐꯪꯗ꯭ꯔꯤ ꯍꯥꯏꯕꯗꯨ ꯑꯩ ꯍꯧꯖꯤꯛꯇ ꯖꯦꯗꯤꯑꯣ ꯅꯪ ꯑꯦꯗꯨꯀꯦꯁꯟꯒꯤ ꯅꯠꯇ꯭ꯔꯒ ꯅꯪ ꯁꯔꯀꯥꯔꯒꯤ ꯄꯥꯔꯠꯇ ꯌꯥꯎꯗꯕ꯭ꯔꯥ ꯍꯥꯏꯅ ꯑꯩ ꯍꯪꯉꯝꯃꯤ ꯌꯥꯎꯏ ꯑꯗꯣ ꯁꯔꯀꯥꯔꯗꯒꯤ ꯀꯩꯝ ꯐꯪꯗꯕꯗꯤ ꯅꯠꯇ꯭ꯔꯤꯕꯖꯥꯠꯅꯦ ꯈꯜꯂꯝꯃꯤ ꯑꯃꯔꯣꯝꯗ ꯐ꯭ꯔꯤ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯑꯦꯀꯥꯗꯃꯤꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜ 𝐿 ꯍꯥꯏ ꯆꯍꯤ 19 ꯑꯁꯤ ꯂꯦꯞꯄ ꯂꯩꯇꯅ ꯃꯍꯩꯔꯣꯏꯁꯤꯡꯗ ꯃꯅꯥ ꯃꯊꯨꯝ ꯌꯦꯟꯊꯣꯛꯇꯨꯅ ꯂꯥꯛꯂꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯆꯥꯎꯔꯥꯛꯅ ꯑꯦꯋꯥꯔꯗ ꯗꯣꯅꯔ 90 ꯂꯩ ꯃꯍꯩꯔꯣꯏ ꯈꯛꯇ ꯅꯠꯇꯅ ꯂꯦꯇꯔ ꯃꯥꯔꯛ ꯐꯪꯂꯕ ꯃꯍꯩꯔꯣꯏ ꯑꯗꯨꯕꯨ ꯄꯨꯊꯣꯛꯂꯤꯕ ꯑꯣꯖꯥ ꯑꯗꯨꯗꯁꯨ ꯀꯦꯁ ꯑꯦꯋꯥꯔꯗ ꯈꯨꯠꯁꯤꯟꯅꯒꯅꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯁ꯭ꯀꯨꯜ ꯑꯁꯤꯗꯒꯤ ꯀꯅꯥꯒꯨꯝꯕ ꯃꯍꯩꯔꯣꯏ ꯑꯃꯅ ꯄꯣꯖꯤꯁꯟ ꯂꯦꯞꯄ ꯇꯥꯔꯕꯗꯤ ꯒꯣꯜꯗ ꯃꯦꯗꯜ ꯑꯃꯗꯤ ꯒꯥꯔꯤ ꯃꯆꯥ ꯑꯃꯁꯨ ꯃꯅꯥ ꯑꯣꯏꯅ ꯄꯤꯒꯅꯤ ꯑꯦꯋꯥꯔꯗ ꯑꯁꯤꯕꯨ ꯗꯣꯅꯦꯠ ꯇꯧꯔꯛꯂꯤꯕ ꯗꯣꯅꯔꯁꯤꯡꯒꯤ ꯇꯧꯕꯤꯃꯜ ꯀꯥꯎꯕ ꯌꯥꯗꯦ ꯔꯤꯂꯤꯐ ꯀꯦꯝꯞꯇꯒꯤ ꯂꯥꯛꯂꯤꯕ ꯃꯍꯩꯔꯣꯏ 18 ꯑꯁꯤꯗ ꯑꯆꯪꯕ ꯈꯨꯗꯤꯡꯃꯛ ꯑꯦꯀꯥꯗꯃꯤ ꯑꯁꯤꯅ ꯂꯦꯝꯅ ꯄꯤꯔꯤ ꯃꯈꯥ ꯇꯥꯅꯁꯨ ꯄꯤꯈꯤꯒꯅꯤ ꯍꯥꯏꯔꯤ ꯀꯨꯝꯁꯤꯒꯤ ꯆꯍꯤ ꯑꯁꯤꯅ 19 ꯂꯛ ꯁꯨꯕ ꯆꯍꯤꯅꯤ ꯍꯥꯏꯔꯤꯕ ꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯈꯤꯗ꯭ꯔꯕ 𝐿 ꯗꯦꯕꯤꯅ ꯏꯍꯥꯟ ꯍꯥꯟꯅ ꯍꯥꯏꯔꯤꯕ ꯄ꯭ꯔꯥꯏꯖ ꯑꯁꯤ ꯃꯥꯅ ꯄꯤꯕ ꯍꯧꯕꯤꯈꯤꯕꯅꯤ ꯃꯗꯨꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯂꯦꯞꯇꯅ ꯑꯩꯈꯣꯏ ꯆꯍꯤ 19 ꯁꯤ ꯆꯨꯞꯅ ꯃꯦꯇ꯭ꯔꯤꯛꯇ ꯐꯥꯁ ꯇꯥꯔꯕ ꯁꯥꯇ꯭ꯔ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯀꯦꯁ ꯑꯦꯋꯥꯔꯗ ꯂꯨꯄꯥ 1,000 ꯄꯤꯖꯔꯤ ꯍꯥꯏꯔꯤꯕ ꯄ꯭ꯔꯥꯏꯖ ꯑꯁꯤ ꯑꯁꯤꯒꯤ ꯗꯣꯅꯔ ꯑꯣꯏꯕꯤꯕ ꯀꯌꯥꯃꯔꯨꯝꯁꯤꯡ ꯑꯩꯈꯣꯏ ꯉꯁꯤ ꯐꯥꯎꯕ ꯂꯦꯞꯇꯅ ꯗꯣꯅꯔ ꯆꯥꯎꯔꯥꯛꯅ 90 ꯑꯦꯀꯥꯗꯃꯤꯗ ꯗꯣꯅꯔ ꯑꯣꯏꯕꯤꯔꯤ ꯑꯗꯨꯅ ꯉꯁꯤ ꯁꯥꯇ꯭ꯔ ꯑꯃꯅ ꯐꯪꯒꯗꯧꯕ ꯄ꯭ꯔꯥꯏꯖꯁꯤꯁꯨ ꯌꯥꯝꯃꯤ ꯂꯦꯇꯔ ꯃꯥꯔꯛ ꯐꯪꯂꯕ ꯁꯥꯇ꯭ꯔꯁꯤꯡꯗꯁꯨ ꯄꯤꯒꯅꯤ ꯑꯗꯨ ꯂꯣꯏꯅꯅ ꯂꯦꯇꯔ ꯃꯥꯔꯛꯄꯨ ꯄꯨꯊꯣꯛꯏꯕ ꯑꯣꯖꯥꯁꯤꯡꯗꯁꯨ ꯑꯩꯈꯣꯏꯅ ꯀꯦꯁ ꯄ꯭ꯔꯥꯏꯖ ꯂꯨꯄꯥ 1,000 ꯄ꯭ꯔꯥꯏꯖ ꯄꯤꯖꯒꯅꯤ ꯍꯧꯖꯤꯛ ꯄꯥꯎꯒꯤ ꯃꯔꯊꯅꯥꯗ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯃꯤꯟꯅꯁꯤ Welcome you all to UNAPA School Channel, Imphal East, a fully residential school ranked Manipur #1 in All India School Ranking Awards 2023-24 by Education World in Co-Education Boarding School category. Academic session for 2024-25 will begin on 1st April 2024. Registrations are open for classes 4 to 9. Hurry up for registration. Years of trusted diagnostic service, Babina Diagnostics. Diabetes ko loina hinlibasing thamagi manungda control toba ngamle. Urea creatinine wangbasu thamagi manungda hanthaba ngamle. Khong hamba nungaitabasu numit manganigi manungda fahanba ngamle. Pile saibadi nungsang nabasu chamada chama fahanba ngamle. Cholesterol wangba numit kunida normal oiba ngamle. BP wangbasu thamagi manungda normal oiba ngamle. Fatty liver oibasu thamagi manungda fagathanba ngamle. Pumnamak natural oiba hidak makalna laing jabani. Hakchangda sokadaba side effect amata laite. Makhatana hidak chamagi mathausu tararoi. Hena kumaparogi damak ngasimak langsin birau Diabetes Hospital Soibam Laikai Ayangpali Road opposite Karkinos Jennings Hospital Porompat Imphal East near Punjab National Bank. Breaking Madunda Mayam Bomb Kanataram Nokchari, Makataba Pausing Pijari.
MSPDCL की इलेक्ट्रिक पोल दा याबा याउदना लोकल केबल टीवी कम्युनिकेशन लाइन एडवर्टाइजिंग बोर्ड बिलबोर्ड अमदी अते अतोपा मखल के एडवर्टाइजमेंट की पोलम सिंह यानसिनबा नवेंबर 30 फाउबगी मनुंगदा लौथोक्ट्रबदी MSPDCL ना लौथोलकनी हाना MSPDCL के एग्जीक्यूटिव डायरेक्टर 𝐂𝐲𝐿 ना थोकपा चरोल अमदा फोंदरक्ले चरोल असिगे मतुंग इना खोंथांग असी MSPDCL के इक्विपमेंट अमदी मैन पावर मांगदनबा MSPDCL के पोलदा मखल अमतगी पोलम सिंह यानसिनबदा अथिंगबा असी थंबनी हारी राजस्थान के कोटादा लेबा 𝐁𝐞𝐰𝐬 फाउंडेशन मणिपुर इंटरनेशनल यूनिवर्सिटी के डीन प्रोफेसर 𝐂𝐲𝐿 सिंहबु हंदक चही की बेस्ट एजुकेशनिस्ट की मना पीख्रे मना असी हौखिबा नवेंबर 13 कोटादा पांगथोखिबा इंटरनेशनल अचीवर अवार्ड येंथोकपा नुमिता एजुकेशन की लमदा महागना तौखिबा सिंथानिंगाई ओइरबा थबक थौरम क्याबु येंगलगा ऑनलाइन की खुथांगदा पीखिबने इंटरनेशनल अचीवर अवार्ड असी इंडिया अमदी मालेम की एजुकेशन अमदी मसिगा मरी लेनाबा तोंगान तोंगान बा हिरमदा मिथोय मिहलबा सिंहबु खंगतुना पीबा अवार्ड ने अवार्ड असी 𝐁𝐞𝐰𝐬 फाउंडेशन की डायरेक्टर नगेशना प्रोफेसर ꯆꯟꯗ꯭ꯔꯃꯅꯤ दा खुदसिनखिबने पनबयाई प्रोफेसर ꯆꯟꯗ꯭ꯔꯃꯅꯤ डायमेंशन ऑफ लैंग्वेज एंडेंजरमेंट प्रोग्राम अंडर द मिनिस्ट्री ऑफ एजुकेशन गवर्नमेंट ऑफ इंडिया की मखादा निंगथिजना ट्रेन तौरबा लिंग्विस्ट अमने प्रोफेसर ꯆꯟꯗ꯭ꯔꯃꯅꯤ डायमेंशन ऑफ लैंग्वेज एंडेंजरमेंट प्रोग्राम गवर्नमेंट ऑफ इंडिया की अहानबा लैंग्वेज साइंटिस्ट अमसु ओइरिबने हुजिक लोइशिलपदा मरोइबा पाउसिंग अमहने पिजरे था तरुक हेलबा इरांग असी हेक हौरकपदगी कुकी खुन तिंखाई खुलेंदा विलेज ट्रिपना सेनाबिदुना चंगचफम लौरगा लेरखिबा लैमरा ममांग लेकाइदगी मैतै नुपा अमा सेक्रेटरी फोर्स दा सनरकपदगी इमुंग मनुंगदा सिनख्रे अमदी इटा नॉर्थ ईस्ट नेटवर्क ना रिलीफ कैंप ता लेरिबा नुपी सिंगदा फी सानबा कोन सिंग येंथोक्तुना हिंगनाबा होनाबदा मतेंग पांगले होजिके ओइनदी नॉर्थ ईस्ट मिंदोना संदोक्चरिबा मणिपुरी पाव मतंग असा लोसिनजरे मिदेंग ताबिरिबा मयाम पुमनमकपो अमुका नखुरमजरे।